ꯑꯗꯣ ꯉꯧꯕ ꯈꯛꯇꯅ ꯐꯖꯕ ꯅꯠꯇꯦ ꯑꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯃꯨꯕ ꯐꯖꯕ ꯃꯌꯥꯝ ꯂꯩꯅ ꯅꯨꯄꯥꯗꯤ ꯈꯔ ꯃꯨꯇꯛ ꯇꯧꯔꯒ ꯑꯗꯨꯅ ꯐꯖꯩꯅ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯀꯗꯥꯏꯗꯒꯤ ꯑꯩꯈꯣꯏ ꯅꯥꯎꯄꯤꯒ ꯑꯩꯒ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯏꯁꯧ ꯂꯥꯡꯅꯤ ꯁꯤꯡꯅꯦ ꯆꯝꯄ꯭ꯔꯥꯅꯦ ꯈꯣꯏꯍꯤꯅꯦ ꯇꯧꯔ ꯁꯦꯝꯕꯗꯨꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯊꯛꯄꯁꯦ ꯋꯦꯠ ꯂꯣꯁ ꯑꯣꯏꯌꯦꯅꯁꯨ ꯍꯥꯏꯌꯦꯀꯣ ꯑꯗꯨꯒ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯁꯨ ꯕꯨꯁ ꯇꯧꯍꯜꯂꯦ ꯑꯗꯨꯒ ꯏꯟꯐ꯭ꯂꯦꯃꯦꯁꯟ ꯊꯣꯛꯄꯁꯨ ꯗꯤꯀ꯭ꯔꯤꯁ ꯇꯧꯍꯜꯂꯦꯅ ꯍꯥꯏꯌꯦ ꯑꯗꯨꯒꯤꯗꯃꯛ ꯊꯛꯄꯅꯦ ꯁꯤꯁꯦ ꯑꯩ ꯋꯥꯛꯀꯤꯡ ꯆꯦꯜꯂꯨꯔꯕ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪ ꯑꯗꯨꯝ ꯅꯝꯖꯔꯛꯑꯒꯦ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯋꯥꯛꯀꯤꯡ ꯆꯠꯅꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯕꯦꯝꯃꯗꯤ ꯋꯥꯔꯦꯅ ꯐꯝꯃꯒ ꯂꯩꯔꯦ ꯃꯥ ꯌꯥꯝ ꯋꯥꯔꯦ ꯆꯠꯄ ꯉꯝꯃꯔꯣꯏ ꯃꯄꯥꯗ ꯄꯣꯑꯣꯅ ꯇꯧꯔꯒ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯣꯏꯕꯗꯤ ꯋꯥꯔꯦꯅ Oh, what a boy! Hi everyone, welcome back to my channel. This is Aishilia and I may say karma thansige. She thansira. I may yam ding on the video. Aduni ma'am, ngasigi video sidadi mayam na mamangi comment aigi video thagat pa matamda kamaina detox water gumba semba adagi lemon and ginger honey shot to kamai shemge na hangbirebo adagi torbot tobugi dudi ai dum semdana ko adum video je upload tawgrabane aduna adum ubiramani aina haibado ayukta kai thakpano do aina haibada torbot thae shinga champraga khuiga thae adagi champraga khuiga tawraga thakpa yawe sumaina humje dum mix tawraga dumaina dum thaebako ado kana baje khangde moina skin phada thoe baki nehan khangsile skin nan thoe khotoe haibagi aise thaga yengbane try tawraga yengbane tha ahum dumaina sujale bako aina nunti sumaina thakpase torbota tha ma sumaina ai chakhaw yaramdabagi sumaina thakpa loibreba ado torbot the num leini gaina ga pakhatbiga dugo haidi ising yam thakpiyo nungthinda adu kishi tangsara ꯑꯍꯥꯟꯕꯗ ꯆꯝꯄ꯭ꯔꯥ ꯂꯧꯔꯦ ꯆꯝꯄ꯭ꯔꯥꯁꯦ ꯈꯣꯛꯄ ꯂꯣꯏꯔ ꯃꯇꯨꯡꯗ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯁꯨꯃꯥꯏꯅ ꯁ꯭ꯂꯥꯏꯁ ꯁꯦꯝꯕꯤꯔꯦ ꯁꯦꯝꯃꯕ ꯃꯇꯨꯡꯗ ꯃꯔꯨꯁꯦ ꯍꯩꯅꯗꯕ ꯃꯤꯅꯕꯨꯗꯤ ꯑꯗꯨꯝ ꯂꯧꯊꯣꯛꯄꯤꯕ ꯌꯥꯏꯌꯦ ꯑꯗꯨꯒ ꯁꯤꯡꯁꯤ ꯇꯧꯔꯅꯤꯕꯀꯣ ꯁꯤꯡꯁꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯁꯨꯃꯥꯏꯅ ꯈꯥꯏꯕꯤꯔꯣ ꯃꯄꯨꯝ ꯑꯣꯏꯅ ꯇꯧꯔꯁꯨ ꯌꯥꯏꯌꯦ ꯑꯗꯣ ꯑꯩꯅꯗꯤ ꯑꯗꯨꯝ ꯁ꯭ꯂꯥꯏꯁ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯀꯦ ꯍꯥꯏꯕꯒꯤ ꯑꯩꯅ ꯑꯗꯨꯝ ꯈꯥꯏꯗꯣꯛꯄꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯦ ꯁꯤꯡ ꯍꯥꯞꯄꯤꯒꯦ ꯍꯥꯏꯔꯁꯨ ꯍꯥꯞꯄꯤꯌꯣ ꯍꯥꯞꯅꯤꯡꯗꯦ ꯍꯥꯏꯔꯁꯨ ꯍꯥꯞꯄꯤꯔꯨꯅꯨꯕꯀꯣ ꯑꯗꯨꯒ ꯑꯩꯁꯦ ꯑꯗꯨꯝ ꯁꯤꯗ ꯑꯗꯨꯝ ꯇꯛꯈꯥꯏꯔꯅꯤꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯁ꯭ꯇꯦꯞꯁꯦ ꯉꯁꯤꯗꯤ ꯐꯨꯜꯗ ꯑꯣꯏꯅ ꯑꯗꯨꯝ ꯅꯝꯃꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯗꯅ ꯇꯛꯈꯥꯏꯕ ꯂꯣꯏꯔꯦ ꯇꯛꯈꯥꯏꯕ ꯂꯣꯏꯕꯒꯤ ꯃꯁꯛꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤꯕꯀꯣ ꯅꯥꯀꯟꯗ ꯏꯁꯤꯡ ꯈꯔ ꯁꯥꯍꯜꯂꯦ ꯍꯥꯏꯗꯤ ꯂꯨꯝꯕꯨ ꯁꯥꯕꯗ ꯑꯣꯏꯅ ꯊꯛꯀꯦꯅ ꯇꯧꯕꯅꯦꯕꯀꯣ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯀꯨꯞꯅ ꯇꯛꯈꯥꯏꯕꯤꯔꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯥꯀꯟꯒꯤ ꯒ꯭ꯂꯥꯁꯁꯤꯗ ꯈꯣꯏꯍꯤ ꯈꯔ ꯍꯥꯞꯄꯤꯔꯣ ꯈꯣꯏꯍꯤꯁꯦ ꯑꯩ ꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤꯗꯤ ꯁꯨꯃꯥꯏꯅ ꯂꯤꯔꯒ ꯊꯝꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯍꯩꯖꯔꯛꯑꯒꯦ ꯈꯣꯏꯍꯤꯁꯦ ꯃꯤꯒꯤꯗꯤ ꯆꯃꯁꯇ ꯇꯧꯔꯒ ꯂꯧꯅꯕꯅꯦ 1 ꯇꯦꯕꯜ ꯁ꯭ꯄꯨꯟ kaina ga tawraga ado aigidi dum chang do nungti gi thakhiba haide dum marak ta dum thakpani nane khange bako dum si ai si chana ni na khanbagi dum aina hairabani bako ising asai asaba lumbu chaba dune ado sida dum lungkhalle lungkhat khibado haijanjare haijalaba matungda strainer ama tawraga chajung gumba ama tawraga dum chumbiro ai video sigi marak thadna payment gi proof tu sida leire ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔ ꯇꯧꯔꯒ ꯔꯦꯖꯤꯁꯇꯔ ꯇꯧꯁꯜꯂꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯕꯣꯅꯁ ꯃꯌꯥꯝ ꯑꯃꯁꯨ ꯐꯪꯒꯅꯤ ꯏꯃꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯏꯃꯥꯟꯅꯕꯤꯗ ꯔꯤꯐꯔ ꯇꯧꯕ ꯃꯇꯝꯗ ꯕꯣꯅꯁ ꯃꯌꯥꯝ ꯑꯃ ꯐꯪꯒꯅꯤ ꯄꯩꯁꯥ ꯌꯥꯝ ꯂꯥꯏꯅ ꯋꯤꯗ꯭ꯔꯣ ꯇꯧꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯗꯤꯄꯣꯖꯤꯠ ꯇꯧꯕꯁꯨ ꯌꯥꯏ ꯑꯗꯨꯗꯤ ꯑꯩ ꯁꯥꯟꯅꯕ ꯍꯧꯖꯔꯛꯑꯒꯦ ꯁꯤꯗ ꯌꯥꯝ ꯂꯥꯏꯅ ꯒꯦꯝ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯂꯛꯀꯅꯤꯕꯀꯣ ꯁꯤꯗꯒꯤ ꯑꯗꯣꯝꯅ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯁꯥꯟꯅꯕꯤꯔꯣ ꯑꯩꯒꯤꯗꯤ 777 ꯑꯣꯏꯅ ꯈꯜꯂꯒꯦ ꯑꯩ ꯁꯥꯟꯅꯕ ꯍꯧꯖꯔꯛꯑꯒꯦ ꯌꯦꯁ ꯑꯗꯨꯗꯤ ꯀꯥꯔꯦꯀꯣ ꯃꯊꯪꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯩꯁꯥ ꯇꯥꯟꯒꯦ ꯍꯥꯏꯔꯕꯗꯤ ꯑꯃꯨꯛꯀꯁꯨ ꯕꯦꯠ ꯇꯧꯔꯁꯦꯕꯀꯣ ꯑꯃꯨꯛꯀꯁꯨ ꯁꯥꯟꯅꯔꯒ ꯌꯦꯡꯉꯁꯦ सिदसु कागदबा माले यस सिदसु कारे को अदुदी मथंग द ड्रैगन वर्सेस टाइगर से अमुक सनजरके बेट से लिसिंग अमा थारगा येंगसे सुंगमे अमुकसु अमुक ट्राई तौरगा येंगसे बको सिदसु ngame मोइ गिजे हेक सानबगा रिजल्ट सु याम थुना फंगबने बको यामसे सानरगा येंबियो आई कमेंट लिंक हापचरंगे सुमाइना चुम्बिरो अदुगी मतुंगदा अदुम मथंग पतंग स्टेप तो उचरागे आइना तौबसे हाइतबगे अदुम येंगा तौबगीने लोइना मपानदगा लोइ तैरे अदुम तैरसु किसु हंदे आइना होरेन थक्कदबनी नको इसाना तौजबनी न किसु हंगोइबा फावजदबदो अदु तौवेबा आइदि अदुनने म्याम थबकसे सि अदुम चुम्बा तौबगी को अदुइ मतुंग सुमाइना लोइना सेंगना चुमथोकपिरो युमदा पानबा चंप्राने बको ममांगी आइना अदुम हेकपा वीडियो थागतपा खुदिंगी हेकपा चंप्रा अदुने सिगी चंप्रा से
ꯁꯤꯅꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯤ ꯑꯩꯒꯤꯁꯦ ꯇꯪꯈꯥꯏꯃꯨꯛꯇ ꯑꯣꯏꯕꯅꯦꯕꯀꯣ ꯌꯥꯝꯗꯕꯅꯦꯕꯀꯣ ꯁꯤ ꯒ꯭ꯂꯥꯁꯁꯦ ꯆꯥꯎꯕꯒꯤ ꯁꯤ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯣ ꯑꯩꯁꯦ ꯏꯁꯤꯡ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯣ ꯑꯗꯨꯒ ꯑꯗꯨꯝ ꯊꯛꯄ ꯌꯥꯔꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯥꯒꯤ ꯀꯥꯟꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯒꯨꯝꯕꯁꯦ ꯕꯨꯁ ꯇꯧꯍꯜꯂꯦ ꯑꯗꯒꯤ ꯏꯟꯐ꯭ꯂꯦꯃꯦꯁꯟ ꯊꯣꯛꯄ ꯋꯦꯠ ꯂꯣꯁ ꯂꯣꯏꯅ ꯍꯟꯊꯍꯜꯂꯦ ꯍꯥꯏꯕꯒꯤ ꯊꯛꯄꯅꯦꯕꯀꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯁꯦꯝꯕꯗꯨꯅꯦ ꯀꯩꯅꯣꯒ ꯂꯦꯃꯟ ꯁꯤꯡꯅꯦ ꯆꯝꯄ꯭ꯔꯥꯅꯦ ꯈꯣꯏꯍꯤꯅꯦ ꯇꯧꯔꯒ ꯁꯦꯝꯕꯗꯨꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯗ ꯀꯃꯥꯏꯅ ꯊꯛꯇꯣꯏꯅꯣ ꯏꯁꯤꯡ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕꯅ ꯊꯛꯑꯦ ꯈꯣꯠꯂꯦꯅꯕꯨꯗꯤ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯊꯛꯈꯤꯕꯗꯣ ꯏꯁꯤꯡ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕꯗꯨꯅ ꯑꯗꯨꯝ ꯊꯛꯑꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯁꯦꯝꯕꯒꯤ ꯃꯑꯣꯡꯗꯣ ꯇꯥꯛꯄꯤꯔꯛꯑꯣ ꯈꯣꯠꯄꯤꯔꯛꯑꯣꯅ ꯍꯥꯏꯕꯒꯤ ꯑꯩꯗꯣ ꯉꯁꯤꯁꯦ ꯅꯝꯕꯅꯦꯕꯀꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯗꯤ ꯑꯗꯨꯒ ꯀꯃꯦꯟ ꯈꯔꯁꯨ ꯁꯥꯎꯠ ꯑꯥꯎꯠ ꯇꯧꯖꯒꯦꯅ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯅꯝꯖꯔꯛꯄꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨم ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯒꯤ ꯃꯩꯁꯦ ꯁꯤꯃ ꯂꯩꯔꯦ ꯁꯤꯃ ꯂꯩꯔꯦ ꯁꯤꯁꯤꯅ ꯈꯔ ꯉꯧꯕ ꯃꯥꯟꯗ꯭ꯔꯣ ꯃꯤꯁꯦ ꯉꯧꯔꯒꯗꯤ ꯍꯦꯛꯇ ꯐꯖꯕꯩ ꯇꯥꯏꯞꯇ ꯈꯟꯖꯗ꯭ꯔꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯀꯨꯆꯨ ꯈꯔ ꯉꯧꯔꯗꯤ ꯑꯗꯨꯝ ꯏꯁꯥꯁꯦ ꯑꯗꯨꯝ ꯐꯖꯕꯩ ꯇꯥꯏꯞꯇ ꯑꯗꯨꯝ ꯈꯟꯖꯕꯅꯦꯕ ꯑꯗꯨꯝ ꯂꯩꯕꯅꯦꯕꯀꯣ ꯑꯗꯣ ꯉꯧꯕ ꯈꯛꯇꯅ ꯐꯖꯕ ꯅꯠꯇꯦ ꯑꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯃꯨꯕ ꯐꯖꯕ ꯃꯌꯥꯝ ꯂꯩꯅ ꯅꯨꯄꯥꯗꯤ ꯈꯔ ꯃꯨꯇꯛ ꯇꯧꯔꯒ ꯑꯗꯨꯅ ꯐꯖꯩꯅ ꯑꯗꯨꯅꯤ ꯍꯥꯏꯕꯗꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯀꯩꯁꯨ ꯅꯠꯇꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯗꯨꯅ ꯀꯃꯦꯟ ꯈꯔ ꯁꯥꯎꯠ ꯑꯥꯎꯠ ꯇꯧꯒꯦꯅ ꯈꯟꯕꯅꯤ ꯍꯥꯏꯕꯗꯤ ꯃꯃꯥꯡꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯃꯇꯝꯗ ꯕ꯭ꯂꯦꯛ ꯖꯤꯟꯖꯔꯒꯤ ꯃꯇꯥꯡꯗ ꯍꯪꯉꯛꯄ ꯌꯥꯎꯋꯦ ꯑꯗꯣ ꯕ꯭ꯂꯦꯛ ꯖꯤꯟꯖꯔꯒꯤ ꯇꯣꯉꯥꯟꯅ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯅ ꯐꯖꯅ ꯁꯦꯝꯃꯛꯀꯦꯕꯀꯣ ꯃꯥꯒꯤ ꯃꯁꯛ ꯑꯩꯁꯨ ꯍꯥꯏꯗꯤ ꯀꯩꯅꯣꯗꯣ ꯐꯖꯅ ꯎꯗ꯭ꯔꯤꯕꯀꯣ ꯑꯗꯨꯗꯣ ꯃꯅꯨꯡꯗ ꯇꯥꯕꯗꯣ ꯑꯦꯟ ꯗꯤꯐ꯭ꯔꯦꯟꯁ ꯕꯤꯇ꯭ꯋꯤꯟ ꯋꯥꯏꯠ ꯖꯤꯟꯖꯔ ꯑꯦꯟ ꯕ꯭ꯂꯦꯛ ꯖꯤꯟꯖꯔ ꯑꯗꯣ ꯕ꯭ꯂꯦꯛ ꯖꯤꯟꯖꯔꯒꯤ ꯀꯥꯟꯅꯕꯗꯨꯁꯨ ꯑꯩ ꯑꯗꯨꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯄꯗ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯑꯁꯤꯅꯤ ꯉꯁꯤꯒꯤꯗꯤ ꯑꯗꯨꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯆꯦ ꯍꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯦ ꯌꯥꯝ ꯏꯪ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯀꯗꯥꯏꯗꯒꯤ ꯑꯩꯈꯣꯏ ꯅꯥꯎꯄꯤꯒ ꯑꯩꯒ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯏꯁꯧ ꯂꯥꯡꯅꯤ ꯍꯣꯏ ꯎꯅꯗ꯭ꯔꯕꯨꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯩꯕꯀꯣ ꯍꯦꯛ ꯎꯅꯔꯕ ꯃꯔꯩ ꯌꯦꯠꯅꯗꯣꯏꯒꯤ ꯈꯠꯅꯗꯣꯏ ꯁꯥꯎꯅꯗꯣꯏ ꯑꯗꯨꯝ ꯇꯧꯂꯩ ꯀꯗꯥꯏꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯔꯁꯦ ꯑꯗꯣ ꯅꯪꯒꯤ ꯚꯣꯏꯁꯁꯤ ꯇꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯊꯦꯡk you ꯋꯥꯀꯤꯡꯁꯦ ꯅꯨꯡꯇꯤꯒꯤ ꯆꯠꯄ꯭ꯔꯣ ꯅꯨꯡꯇꯤꯒꯤ ꯆꯠꯂꯦ ꯑꯗꯣ ꯁꯟꯗꯦꯕꯨꯗꯤ ꯂꯦꯞꯀꯅꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯒ ꯌꯦꯡꯖꯔꯦ ꯆꯦꯒꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡ ꯐꯨꯜ ꯁꯞꯄꯣꯔꯠ ꯊꯦꯡk you ꯃꯤꯝꯁ ꯄꯥꯕꯤꯔꯛꯑꯣꯅ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯎꯋꯦ ꯑꯗꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯁꯨ ꯃꯤꯝꯁ ꯄꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯃꯤꯝꯁꯦ ꯑꯩ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯑꯩꯗꯣ ꯀꯃꯥꯏ ꯍꯥꯏꯅꯤ ꯍꯥꯟꯅꯒꯤ ꯇꯥꯏꯞꯇ ꯀꯩꯅꯣ ꯇꯧꯕꯗꯣ ꯇꯧꯗ꯭ꯔꯦꯕ ꯃꯤꯝꯁꯇꯣ ꯄꯥꯗ꯭ꯔꯦꯕ ꯑꯩꯗꯣ ꯐꯦꯁꯕꯨꯛꯁꯨ ꯄꯥꯏꯗꯕꯒ ꯃꯤꯝꯁꯨ ꯑꯩꯅ ꯄꯥꯛꯅ ꯊꯦꯡꯅꯗꯕꯒꯀꯣ ꯂꯩ ꯑꯉꯥꯡꯕꯗꯣ ꯀꯠꯄꯗꯣ ꯏ ꯀꯠꯄꯒ ꯃꯥꯟꯅꯩꯅ ꯀꯠꯅꯗꯦ ꯑꯩꯈꯣꯏ ꯏꯙꯧ ꯕꯨꯕꯣꯛ ꯈꯣꯏꯅ ꯍꯥꯏꯕꯤꯔꯝꯕꯅꯦ ꯑꯗꯣ ममांगे अꯩꯅ वीडियो थागतपदो अखोई लेइदो रेड ती ओइदमने पिंक मचु ओइबनेबो अदुगी दुम पिंक ओए केसु तौरोइना दुम कटखिबनेबा अदुगी खंगबने होय पुरा रेड तुदी कना कट्टेबको अखोइसो कईनो ब्लैक जिंजर दी है मणिपुर दा हाइरो इंग्लिश खंगदे होय मथंगी आइगी वीडियो दने नमजरागे फजना हाइरगा असिदा मीगी येन मकना खोंगेबा दुना वीडियो नंबर खुदिंगी आइना वीडियो एक नंबर होबगा सिगी येजे दुम खोंगखनिबको अतै मतम दा मासु खोंगदेबा आइना वीडियो नंबर होराबा सिगी येजे दुम खोंगनी अदुनि मैम अदुना मु मथंगी वीडियो दम थिंगनारसे लाइक तो पारो नंग कइदौरिगे याम नुंगाय तौइ बजान कइनो नंग इदोबा नंग इदो कइनो खंत्या कइनो बा इदो खंगदबा बु कइनो खंते खोइ नुंगांगी चाक तो ते इबो माइ कइदो हैबनो औ मारि पिरामबा है कि छाया चल से तो Wood wood ko siya ri sa lamay na ai di talakana adum hala थाले बगत कइदो बा
ꯊꯥ ꯌꯥꯝ ꯐꯖꯩ ꯉꯁꯤ ꯄꯨꯔꯅꯤꯃꯥ ꯑꯣꯏꯔꯕꯨꯗꯤ ꯐꯖ ꯇꯥꯕ ꯄꯨꯔꯅꯤꯃꯥꯔꯣ ꯉꯁꯤꯁꯦ ꯊꯥꯗꯣ ꯌꯥꯝ ꯐꯖꯕꯒꯤ ꯑꯩꯅ ꯊꯥꯗ ꯚꯤꯗꯤꯑꯣ ꯅꯝꯍꯧꯕꯅꯦꯕꯀꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ